Mening tabiri bukai puno pu image TV na taram na oksha bagal lojana Rajesh Kumar na khurumjari ngasi gi maruwa pauda Bosem na lauba SSLC compartmental special parikya gi fal ngasi lauthokre State asida thokliba hingsa gi irang asida haktheng na chenaba Saimenlun gangte numit nefane gi rima lauthakre Mahiroi sing mahausagum mahai tamba phanghalu amadi mihat thina hatok pikraba mahiroi anigi haksang imung manungda sinau haina Manipur University gate da wakat mi phamkhre loinana Delhi police na online news portal news click ka samnaba journalist sing thibo humbagi thabak sathakre apungoi pau lobirasi Board of Secondary Education Manipur lauba SSLC compartmental special parikya gi fal ngasi Bauprada leiba Board of Secondary Education gi holda lauthokre chada 99.51 pass tore hari pangthokhiba compartmental exam da punna mahiroi lising ohum ga chahum nifu taruk na saruk yaki masigi manungda punna mahiroi lising ohum ga chani nifu mai pakhi loinana special examination da punna mahiroi kun mangana saruk yaki bada mahiroi sing punna mai pakhi Parikya haidokpagi thorom aduga mari leinana Bosem gi chairman Ejoy Kumar na hai examination asi pangthok nanaba hotnabada achouba khudong sadab kaya thenaki hojik thokliba leibaki irang asina maram oira exam matam sana pangthokpa ngamkhide adubu mahiroi singidamba khanduna angamba thakta honaduna mai faknanaba hotnaki masida lamdam asigi paugi lamda thabak tawriba singna Bosemna leibak miyamda khangan ningba pau sing paksanna khangan narba honakiba amadi lawkiba thodang thagatli loinana handak sahi asida Bosemna loba SSLC man exam da saruk yaba phanghodraba singi wakat ki matung ina high court ki instruction gi makhada makoibu amuk sahi mangdana exam thaba yanaba board na sinduna makoi gi damak special oina exam than ki phongdoki examiner kudima imapanga board ma ki board chairman ya chamuna tomin kamu sagi Bagaimana ngasih perikasi pangkuan apa awam dengan dia mengenal sudah mana apa tentang sama loh bagi bagi staff bagaimana asli makata aku ini tahu jadi formnya macam media itu sudah lokal TV yang press media itu sudah apa pun centuna kanan Gasgi thoram aduda irebak asigi damak thawaina pontha pikhrabasing amadi laikhidraba mahiroi anigi thawaina laireibak ta ingna lairunaba minute ani tuminna leptuna thauni jakhi hauke me ahumdagi state asida thorakhiba kanglup irang asi ngasiga thana tha manga mapung pharakpaga mari lenana Committee on Tribal Unity Sadar Hills Kotuna Kangpokpi District Pung Taramangagi total shutdown chathakre hairiba total shutdown asi hojik Manipur da thokliba tangdu leita da phibam asi ngasi October 3 asida thamanga mapung pharakpagi saruk ama oina Kotuna ngasi ayuk pung taruk tagi total shutdown hokhibani total shutdown asina maram oiraga Kangpokpi District Headquarter da leiriba dukan sing amadi kaithel sing thonglonaki tangai fadaba emergency service natana lambida gari amata chenakhide total shutdown asi ngasi numidang pung mapal fawba chathagani hairi thokliba irang asigi tha manga mapung pharakpagi mapung oiba thoram ngasi nungthil pung 2:30 tabada Kangpokpi district ki Thomas Ground da pangthoki hairi
Nakal amarom Committee on Tribal Unity Southern Hills Kangpopi District na NIA amadi CBI na fakiba Kuki Zogi Mioi Singbu Pungnipun Nipangi Manungda Thadokadabani Haina Union Home Ministry da ultimatum ama bisinduna Kangan Krabani Karigumba demand adu tabakta Pangtorok Targadi Kangpopi District da Thasigi Tang Mangadagi indefinite total shutdown Chatargani Haina Pongdokiba Lairabani State asida thokliba Kanglup ki irang asigi manungsanna chahi sigi haukiba June gi tang kunmathoida Chuchanpur district ka tainaba kwakta da bom pokhai handuna misi minat thon kiba amadi Myanmar da based over Chinkuki militant group singa loktuna duna state asida housing chattariba hingsa gi thodok asida haktheng nana chenabagi maral da NIA na haukiba September kuntha da fakiba Chuchanpur gi phaikholun je muntha dagi Simon Gangte Delhi gi NIA gi special court ta puthokla matung numit nipani custody remand lokthakre Simon Gangte haukiba thangja numit ta fara matung transit remand da Delhi tamna pukibani Simon Gangte Manipur da thokliba irang asigi manungsanna atoppa lebak singa loktunaraga India gi mayokta lan hobagi damak fara matung numaijing numit ta NIA gi special court ta puthoktuna numit nindi custody remand lokthaki Riman matam loiduna makata na amuk NIA gi Maikaidagi Delhi gi Patiala da leba special NIA just Sachin Gupta gi court ngarang puthok laba matung makata na investigation gi damak numit nipani gi custody remand lokthakibani NIA gi Maikaidagi farba Simon Gangte Myanmar amasung Bangladesh da leba terror organization singa kusamnaduna Manipur da thokliba irang asigi khudong saba lawraga India gi mayokta lal howi haina Akanba charge tauri Faraba Gangte Hauzik NIA na Unlawful Activities Prevention Act amasung atai mari lainaba act singi makhada maki mathakta akanba inquiry chatharibani Hauzik phawbada phangba report ta NIA na Faraba Gangte Myanmar amasung Bangladesh ta based over militant group sing amasung India da leiba militant leader kharaga khosam naraga lamdam asida leiba ethnic group sing amadi India gi mayokta akanba lan chathai haibagi khudam changdam phangle loinana Gangtena India gi mayokta lal haunanabagi damakta nongmai amasung nongmai maru sing leinanabagi damakta fund drive tawi haina su charge tauri Amaromda chahi nauriba mahiroi hijam linthoi ngambi amadi pizam Hemanjit anigi mihat kamari leinana Chenabagi Maralda CBI ki team amana Chuchanpur dagi phakiba mioi mari Guwahati ki special court ta ngarang numit mangani custody remand lokthakre hari Poirei Leimarol Mairapai bi apunba Manipur gi president oina thau purambi aikhoi punwaki lusingbi ima L Memsobi na lekidabada Sina lup singtam nupi apunba lup palel gi maike dagi thamoi sokna nungai taw phongdorli toinana laikhidrabagi thawaina mapugi leikolda ingna signa leirunaba thaujin jake Satliba tha October gi tang amada masagi anaba amana maram oiraga ikhang khangudana aikhoi khwaibu lamjing birambi poirei Leimarol Mairapai bi apunba Manipur gi president oina thau purambi ima Longjam Memchowbina lekhidabada All Manipur Women's Voluntary Association amobana thamoi sokna nuaitaba phongdokpaga loinana awaba phongdrotli amobagi general secretary na thadrokpa cherol amana hai Iram damsida thokliba miot minai nupi angang do otpa naiba mihat mipun apun bagi saktam da singnarakpa mitok mian sa singna hingnabagi lambi supai paisilakpa nisana pikli angang dagi hauraga nupi yauna inkhalak iba nupa macha singna mayai kaba nisagi ipakta taraktuna lamdamsida crime kaya thorakiba adu dagi kannanaba ima Longjam Memchowbina lawkiwa thodang aduki matik singthaningai ni Manipur gi kachin koya kaya da chatuna Mairapai aseng basaktam mangkhidanaba hotnarambaga loinana Manipur gi mapalamda khundariba Manipuri sing maru oina maitei singbu tasin khomjinanaba hotnabada asoba thodang su lormi satliba sahi asigi hokyo megi tang ahumdagi thorokliba mapaldagi singsilakiba kuki khulai paib singna sahi khragi mamangdagi lamdam sida khunda minarliba proof singi marakta atamnana maitei prupta onsilaktuna yum amadi atei lanthum kaya mangtahan kiba mioi kaya buna punsi pikam nan kiba kaya na son kiba amadi
सोइनाई हंदुना लेहनब कया अमना थवाई हिंगनबगिदबक लांजन हनखिब थौदोक कया सी मायोक्ता कन्ना खोंजंग चंगचिलंबद नतना मणिपुर तोंगानब लेंगाक लेबा यारोय हाइना अकनब इहो होरंबसिंग मनुंगदा मांगजिल थाखिबि लुसिंगबी अमनी लेबाक मियाम ओइबा थोरम थौदा कयादा मतम मतम की ओइना अपुंग ओइबा थौदांग कया लौदुना लाखिबि इमा असिना इखंग खंगौदुना लेखिदबसि मैरा पाइबि सिंगी मांगजबत नतना लेबाक मियाम की अचौबा मांगजब अमनी मागना लेखिदबदा महाकी इमुंग मनुंग सागै नातै मयाम की अवाबदा अमोबाना सरुक यारी अमदी इमा की थवाइना सिदब मपुगी लेकोलदा इंगना सिकना लेरुनबगिदमक ताइबंग मपुगी मफमदा थौनिरकली थामंगा हेंजिलकदरबा इरांग असि अथुबदा लोसिंदुना लमदम असगी तुंगी युंबी ओइरकदरबा महिरोइसिंग महौसागुम महितंब फंगहलु अमदी मिहाथिना हाटख्रबा महिरोइ अनिगी हक्सांग सिनो हाइना ngasi Manipur University Gate wakan inform amma chathakre Manipur University Students Union na sinduna chathakhiba wakan inform aduga mari leinana musugi president TS Sonamani na hai July 3 tagi thiba khangdana lairakkiba mahiroi anibu tamthina hatkibagi photo sing miyamna unare tha ahum phajilakadorba asi fawbada lengakna makoi anigi haksang imung manungda sinaba ngamdaba asi yamna pende makoi anigi haksang अथुबदा किदुना इमुंग मनुंगदा सिनगदबनी लोयना मखोय अनिगी मिहाटपु यानिंगदब फोंदोकदुना महिरोय कयाना अचुंबा पुथोपियो हाइना खोंजंग चंगसिनबदा सेंट्रल अमरी स्टेट फोर्सना चथखिब थोंग अकनब मोंगदा कंडेम तोई महिरोय सिंगी खोंजंग लाक्सिननब नोंमै कापु हाइना कनाना ऑर्डर तोबनो सुप्रीम कोर्ट नसु महिरोय सिंगी खोंजंगदा सिनगदबा अमदी लौखतकदबा थबक थोरमगी मटांगदा खंगन किबसु लेख्रे अदबु इरमदमगी महिरोइ सिंगदा पैलेट गन सिनबा असगी मटांगदा कनाना ऑर्डर पीबनो हाइबा खंगन गदबनी महांगना हाई हौजिक MU की कैंपस मनुंगदा लेरिबा असम राइफल्स असि अथुबदा लौथोकपियु सेंट्रल फोर्सेस सिंगदा अखोगी थाजबा लेत्रे मखोई लेबना MU की महिरोइ सिंगदा मेंटल ट्रॉमा अमा थोहले हौजिक थोकलिबा इरांग असि लेंगाकना अथुबदा लोइसिनदुना तुंगी युंबी ओरकदरबा महिरोइ कयाबु महितंबा फंगहलु फोंदोकी मुसुना सिनखिबा असि वकत मफम अदुदा मणिपुर यूनिवर्सिटी टीचर्स एसोसिएशन अमदी मणिपुर यूनिवर्सिटी स्टाफ एसोसिएशन ना सौगत अदुना सरुक याखी कोई मोई सिंजे अदुम उरगदे अखोय मेंटल हरासमेंट होइना अखोयदा थोई कईगिनो हाय मतमदा अखोय सेंट्रल फोर्स अमदा थाजबा थमदे अदुना कैंपस मनुंगदा लेबा असम राइफल्स अतुबा मतमदा अखोय लखोकबिनबा सरकार की मैमतसु थमजरी अदुगा मथंगदना अखोयगी हुजिक हुजिक अखोयगी यूनिवर्सिटी सिदा मही तमीबसिंगना अखोयगी इरांगसिना मरु ओरगा अखोयगी लांगतकनबा लाइरिक तमसु तमबम खंगदबा एग्जाम थारजु थाबम खंगदबसि मायोकनबना यानिमखैदि अथुबा मतमदा सरकारना इरांग असि लोसिनबिनबा हाइजे कुकी लालहौबसिंगना मिनुंगसि लेतना हातोक पिख्रबा महिरोइ अनिगी मिहाटपु यानिंगदबा फोंदोकलदुना कैरक मैरा पाइबिलु सिंदुना कैरक यवाबुंग कम्युनिटी हॉल मियामना वकत मिफम फमख्रे वकत मिफम अदुदा लैखिदबा महिरोइ अनिना मपुगी लेकोलदा इंगना सिगना लैरुनबा मिनिट अनि तुमिना लेपखि तुंगदा महिरोइ हटपद यानिंगदे वी वांट जस्टिस महिरोइ हटपद चेनबा मियोइसिंग लेंगाकना अकनबा दंदी पियु हाइबा खोलाउसु लाउखि अनि अखोइगी कुकी सिंगना मिहात थीना हाथीगिबसे अखोइ थमोइ सोंना यानिंगदे अदुगिदमक्ता अखोइ पेंदबदु फोंदोक्सबनी अदुगा अखोइ मणिपुर सरकार की आइन अमदी लो लेबा तारगदी मरा लेबा मियोइसिंग असि मतिक चाबा दंदी पीदुना मणिपुरदा लाना आइन सिजिनबा लाना मियोट मिनै जथबसि यादे हाबसि मखोइदा चौका परामा तंबिफम थोइ हाइना अखोइ सरकारगी फमदा हाइजरी अदुगा मखोइबु मतुंग अमु हना मैतैदा सिंगनाबा अमदी मखोइदा छात्रानि सिबु याम तक्थिबा मवंगना मखोइना ओत नैरगा सुमना मथाइ लौबिबा हाइबसि अखोइ मणिपुर मैतै पुनमंगना याम पेंदबा ममा ओइबिसिंगि थमोइदा यामना थमोइ छोकपा अमदी मसि काउंगन मरोइदबा पुवारिदा लेहौरगदबा असुगुम्बा थबक तौबा मखोइसे सरकारना थुबा मतमदा मखोइगी मथक्ता हक्का चैराक पिबिदुना अखोइगी लालसि वरै सनबु बिरंगनबा अखोइ सरकारगी मफमदा हाइजे सही नौरिबा महिरोइ हिजम
Linthoi Ngambi amadi Phizam Hemanjit anibu hatpada chenaba mioi sing ahakpa serak piu kuki terror sing maru fukna muthatlu Manipurda NRC chatnahalu amadi sarkarna mahai loichang sing suti thaningba matamda thaba yaningde haina nambol maikei da leiba mahai roisingna ngasi nambol sabal leikai community hall da wakat pham kre wakat pham aduda yakiba nambol El Sanoi College Students Union gi General Secretary Sagol Sem Umakantana phungdok kibada mahai roi ani hatpada chenaba mioising lengakna athu matamda charak pigedabani aduga paliba lengak asina mahai loisang sing suti thaning matamda hekta thadokpa thaning draga tokpagi mong ama chatharakliba asi yaningde mahairoi sing asi phagi oina urabra sindadi mahairoi sing lairik tamhangani hai aduga tawthurokpa thabakna on tainabada tawrakli mahairoi singi punsi asi manghallage hairabra haina lengak ta pendaba phongdokpaga loinana athubada irang asi loisilu haiki Like the money, then Taro, the Madam Nasuti, Taro, young toy Madam, school go, Saturday, we organize school things, go men, college, I put it like the Mono High Brava. Why the education, I like them for the law, we do, Tomasibo, Kadine, High no, a quick I don't have no Saturday, she said, Sakar, money books, Halaga High Brava, I am getting a machine. Mahiroi hapada Chinariba Haiwa Makoi Mari Adu Awapa Sinduga Atu Matamda State Government Amasung Central Government Atu Matamda Makoi Busera Review Amadi Atu Matamda Mihapa Singadudi Subsab Action Hoi Local Bureau Kuki narco terrorist singna minungsi haitana tamthiba mongda hatok pikiba mahiroi ani hizam Linthoi Ngambi amasung Phizam Hemanjit anigi Mihat chenaba sing serapiu amadi mahiroi singna democratic oiba mawongda changchin khiba kongjangda security ki tamthiba thong sing yaningde haina ngasi thawal khetri leikai leiba nawas sindam sangi mahiroi singna kongjang changchin kre leikidraba mahiroi anigi photo da leikatuna kai kumnaba amadi makhoi gi thawaina mapugi leikolda ingna sikna leirunaba mapuda thauniraba matungda pangthokpa Kongjang aduda saruk yakiba mahiroi amana phongdorokpada mara leitaba mahiroi ani asibu phabiraga yamna tamthina minungsi leitana hatokpiba mahiroi khunaina yaningde mahiroi anigi achumba wail phanghanbiu haina mahiroi singna santi oiba kongjang sing jangchinbada state amadi central force na ka henba thawong sing chathaduna aso open kya thohanba yaningde asingba thawong asi makhatana tawba yaroi lamdam asigi leibak asigi tungi Yumbiren oirakadaba mahiroi anigi mihat asigi achumba wail phangdriba phawba leptana kongjang sangchin thigani mari leinaba singna athubada achumba wail tawbiduna mara leiba sing sairak piu hainasu mari leinaba singda phongdorakhi Kuki militant singna yamna tamthina happy graba yamba Hemanjit amadi Ichelin Tungambi anigi achumba wail bibi nabage amadi leikidabagi condolence tawjabani myara sigi achumba wail bibiu haiduna Charter sina ichamjana peace protest of jabada state ki amasung central ki security force sina yamna tamthiba changare chakraba saja chatuna charter singda tamthina phu jaibadu nungai de phungdu ngasi kongjang aduda mahiroi hatpa yaningde security force ringi ahenba thong yaningde aikoi mahiroi ni terrorist nate manipur ge saktam kaibe yaroi haina iba placard sing sin nakhibaga loinana kholau kaya su lauki Kuki militant sing na faramatung tamthina otpi nabiraga hatok pikraba hizam Linthoi Ngambi amadi Phizam Hemanjit ki misigi mayokta langthawal mairapai bina sinduna lamdam adongi mairapai bi amadi miyamna saruk yaduna langthawal gi akoibada mairagi rally satpaga loinana human sense semkre kongjang aduda saruk yakiba singna tongan ba kolau kayasu lauki nakal amaromda Sangai Khong Singya dasu Sangai Khong Singya mairapai bina sinduna mahiroi ani hatkibugi mayokta kongjang changsilladuna human sense semki Kuki militant singna tamthina hatopi krabat chahi nauribi mahiroi ani Phizam Hemanjit amasung hizam Linthoi Ngambi mapamda usekon lai moriba
Thongkhong Women Welfare Association amadi Uchekon Youth Athletic Club anina punna khusamnana Sinduna Kongo Uchekon Laimoriba Thongkhong da Mairakatuna ikai khumnaba utkre me ahumdagi Haurakkiba irangna maram oiraga laikhidraba athoba singi mafamdasu laisu kattuna ikai khumnaba utpaga loinana minute ani tumina leptuna awa phongdokhi thoromgi saruk ama oina release chatuna mihatpa sing sibagi chairak pigidabani Manipur gi apunbagi saktam kaiba yaroi haiba kholau kaya lauki ngasi khurai nahapana singna chatkiba rally adubu sogoloi haina ngarang media gi khuthangda khurai apunba lupki mioi khrana phongdokhiba adu aranbani khuraida apunba lup kouba leite wafam adu phongdokhiba mioi marina athubada sengdokadabani haina khurai gi maira paibi singna phongdorli ngasi khurai salanthongda punkhiba maira paibi singna haiba wafam adu phongdokhiba amaga wari sananaba honabada mioi adu kidnap tawkre haina arana pau sandokliba adu aranbani mahak masana maira paibi singa masana yana wari sananaba lakhibani haina maira paibi gi mihut amana phongdokre mahak na hai hojik paubada adugumba aranba wafam phongdokhiba mioi amakhak natana ataidi lakpa leitri karigumba athubada sengdoktrabadi maduda tholakpa tekchak pumba masamasana pujagadabani haiki अखोई मनाई कानन बगी नते अखोई मियाम गिनी अखोई इराई बाकी दमन तनी मणिपुर सही मिचिंग अनि अहुम ममांगा इपा इपुन कनबिरमा अखोई गी नमखै अखोई अपुन मछकम काय दे नबगी होनी मसिदि याम अरुबा मने मोय मय से कनु दोइंगे महा इमा जिनदी मथन सेंगोकनी नुगाइरो अखोई पुन सेंगोकचगे हाइमा थोरे अखोई मयाम थोरपनी देमान जो हराव रख थोरपनी अदुगा अतै दुना लोतन इरे अदुना हौजी ngasi adumai torga jo hore nungdang mugi manungda nungdangi pung mangagi manungda ko koina sengro tati makhoi da tar pati cha khuti ma makhoi na pujagadabani akhoi na pugadabani te Amoromda khurai panagi naha singna ngasi jinda amu phi kumduna wangang da khongjang haina rally ama khabai soida leiba wangkhai pungjau lampak tagi salan thongda leiba samarendro lampak faw chatkre panbaya badi haiba khongchat asi Khabai soigi YOSC ground haina su khangnaba wangkhai pungjau lampak asidagi hauraga khurai lamlong bazar Janems lambi porampat traffic point nongaibung traffic point soibam laikai laiwangma lambida laklaga salanthong mayada leiba samarendro lampak fawwa chatkani haina torombani adu rally chatkani haiba paw tabadagi ayuktagi hauna haiba mfamsing asida curfew thamsin khibani khongchat aduda saruk yakibi khurai panagi naha singi maraktagi sana mangang na hai Manipurda athubuda NRC chatnahalu nupida mahairoida angang singda koki militant singna chathariba thawong sing makhatana thoktananaba sarkarna honabiu thodok singda jenaba sing matik chaba cherakpiu aduga tokhaiba leibak leibayaroi aikoi santi pami makhatana mahang hai me ahumdagi Manipurda thokleba irang asi ngasi tha manga mapung phare asumna adumak leiragadi naha sing asigi tungi asa uraktabana ngasi di naha sing thorakpani lawba yaba amadi haiba yaba kaya ama haikhrabasu tha manga haukhibana jin khomjinbagi matam yore haiduna ngasi rally asi pangthokpani amaromda maira paibi kharana khongchat asi chatpa yaroi khurai pana nahasing masak khangde haina media da phongdorakhiba wafam yamna laibak tibani nahasing gi tungi lambi leitragadi karam haina mapung phaba afaba lamdam ama orakadoribano haiba asi ima sing aduna khanthabiu ima singna nahasing thorakliba asi pungning thogatuna maitai phurupta landharliba sing thengnanaba ngamgani haiba asi khanminaba matamni haiki Kuki militant sixna chatharagi ba thongong mihani kun tawragi ba singa sigi matung taba amuna kolktana bagi damakta state government na daita no piu haiba wapam sutham janingi aduga masida thokri ba thongdok sing sida january ba singse matik jaba
matik chaba akoi gi tadi pibiu haiba wafam susu akoi thamjage aduga no separate administration akoi separate administration thokpa pamjate leijari ba manipur gi integrity se kaidana thambiu aduga akoi shanti pamjai taseng na haita aragadi youth sing sigi future se hauji akoi kari tawgadabno kari semgadabno haiba khangakdaba matam yaubanina akoi na chachari ba protest sida leibiri ba khuding makna support tawbiraga akoi na thokchara iba chungsinna iba se sagat piu haiba wafam se thamjar Kangluk pi irang marakta kuki terrorist singna tamthina hatokpi khraba chahi nauriba mahiroi hijam linthoi ngambi amadi pijam hemanjit anigi mafamda all Assam Manipuri Students Union Central Committee na leisu katpa amadi kendal thanduna kai khumnaba utpaga loinana awa phongdokpagi thoram ama Guwahati Manipuri University Rajbari Athletic Club na ngarang pangthokre hairi Jana Helping Group na ngamjaba tengbang bagi makha chatharak pa oina lang kata dishwash detergent powder sanaba polam kya Kalyan Ashram Kaksing YM High School Kaksing Khamanipur College Kaksing amadi KBM English School Kaksing Khunau Relief Camp sing da mateng pangkre loinana manama sing hidak langthak kya amadi nongmada changdaba yadraba angang singi diaper Sherlag Sangom lotion cream na singba kaya su tengbang kibada mama obi inmates sing na nungai ba phongdorki Jana Helping Group asina makata na al oirba inmates singi su sangom powder kaya su tengbang ki Jana Helping Group na ngasi phawda lengak amadi lengak ka mari leinaba NGO amata dagi mateng yaudana chatharak liba tengbang asida miyam na su support to view haina miyam gi pukning singsilakli Sagunbul tera Lokrakpam Lekaida Leibi Nauribam Ibemhal Devina Laikidraba Mapureba Nauribam Bhuban Singh Pradhan Oirambagi Mingda Matsamasu Single Loinana Relief Camp Taleba Mui Chatruk Lomda Chana Tanana Polam Singh Mateng Pankre Nasi Imphal West ki Lamboy Konang Kongda Leiba Manipur Trade and Expo Center da Hangliba Relief Camp ta Sengbek Manga Alu Bag Ani Tilho Bag Ama Achathau Hawaii Ngari Amadi Mineral Water na Sing Bapolam Sing Mateng Pangki Nauribam Rina Devi na Phongdo Kibada Langbal Tarpangi Matamda Tumpham Sapam Kangdana Lairiba Awabataraba Mui Sing Asida Angamba Mateng Khra Pangjabani Manipur Sarkar su Athu Matamda Tangdu Laitaba Fium Hanjananaba Wanabiu Lan Maraksida Aikoi Masel Osinaduna Khatnabagi Mahutta Yeknaba Masak Kangduna Punna Tengnaminasi Haiki Adam Kaksigna Hokiba 2021 dagi Changchilakiba Yes Sundays and Holidays for Environment Campaign bu support to oina Yes SHE T-shirt Chamo Yankai Kusin Nabagi Asamba Thorum Ama RBO SBI Infalgi Bau Prada Labor Office the Pangthokre SBI gi staff singa loinana Pangthokiba Thorumda Adam Kaksingi Secretary Surjit Khetimayumna SBI bu Adam Kaksingna Changchiliba Sustainable Development Khongjang Amadi Angan Sing Eco Park Movement bu support tawba oina Yes SHE T-shirt Chamo Yankai sponsor tawbi bugidamak thagat pa phongdokpa loinana miyamna yamdrabada chayol amada isa isagi community da environment related activities da yamdrabada pung ani gi matam kaithok pinanaba appeal su tawki SBI gi regional manager KS Okendrana Adamna lisingani ani dagi changchiliba sustainable environment ki khongjangbu thagat pa phongdokpa loinana makata na su samaj gi oina kanaba asigumba thabak singda angamba mateng pangani haibagi wafam phongdokhi Manipuri mafam kaya da pangthok kugum Manipur Forest Department sinduna pangthok liba humphuma palrak suba Wildlife Week 2023 thoram gi saruk ama oina Jiribam district su Jiribam Forest Division na Jiribam gi Jiribam Higher Secondary School gi auditorium hall da school tamliba Mahiro Singh gi oiba tongan ba category khaidoktuna on spot painting competition slogan writing competition amadi essay writing competition na singba pangthokre ngasi pangthokiba thoram aduda tongan ba mai loisang singdagi lakpa satra satri sani romna saruk yakhi Anti-terror law UAPA gi makhada tharakkiba case file amaga mari lenana online news portal
न्यूज़ क्लिक अमदी मसिगी पाउमिसिंग समनबनी हाइबा मफम कुंट्रा दिल्ली पुलिस की स्पेशल सेल नंग असी थिबुमबगी थबक सथखरे हाइरि म्यूजिंग अदुना चाइनाबु सौगटपा प्रोपेगेंडा तौबगी सेल फंगी हाइना मराल सिरी वहंग पोहंग चथनबगीदमक उर्मिलेस अमसुंग अभिषर शर्मा यावना पाउमी खरा लोधी रोड स्पेशल सेल ऑफिस दा पुखरे मखोइदा हंगनब वहंग कुनमंगासु सेम सादुना थमलेसु हाइरि वहंगसिंग अदुगी मनुंगदा फॉरेन ट्रैवल्स सहिनबाग प्रोटेस्ट फार्मर्स प्रोटेस्ट अमसुंग अतै अतै सिंग यावरी फाउंडर एंड एडिटर इन चीफ प्रवीर परक्यायास्ता सुबुना न्यूज़ क्लिक साउथ दिल्ली अमसुंग नेशनल कैपिटल Region NRC da Click South Delhi da Pokre Hari Delhi amasung National Capital Region NCR da magnitude Taruk dasmi ani yauna yor hakre yor hakibadu lebak manungda kilometer mangagi lubada हाकिब ओइबना यामना कन्ना निकी हारी नेशनल सेंटर फॉर सिस्मोलॉजी की हेड JL गौतमना हाइकिबदा योर हाकिब असि हिमालयन रीजन दसु यौखी सेकेंड निफु रोम हाकिब योर अदुगी मटांगदा लखनऊ द लैबा मियोय अमना हाइ हांग ऑफिस दा फमलिंगैदा इसिंग ग्लास अमसुंग चौकी निलखी योर हाबनी हाइब खंगबदगी खुदकता मपान चेथोरकी दिल्ली पुलिस नसु सोशल मीडिया प्लेटफॉर्म X दिल्ली की म्याम सोईद गामदबा ओइरमगनी थाजै सेफ जगह चेंथोरउ मिपाइबिगेनो हाइबगी पाउजेल पिखी सानबगी पाउ चाइना की हांगझौ चथरीबा एशियन गेम्स की तरानी सुबा नुमित्ता वुमेन्स 5000 मीटर रेस इंडिया की लमजेलोय Parul Chaudhary na gold medal pangmangam kre hojik phawbada India na gold 35 silver 33 amasung bronze 68 punna medal humpuga nipan pangmangam kre India ki boxer Preeti Power 54 kg na China ki Chang Yuan gi makutta maithi na bronze phangduna chathariba Asian Games asigi campaign loisin kre men's triple jump na Pravin Chitrawal na bronze phangkre amadi men's 800 meter race da Muhammad Afzal na silver amasung 400 meter hurdles da Bithya Ramraj na bronze phangmangam kre javelin throw da Anu Ravi na gold phangkre aroibada moroy pau amuhanna Bosen loba SSLC compartmental special parikya ki phal nasi lauthokre State asida thokliba hingsa gi irang asida haktengnana chenaba Saimenlun gangte numit nipan gi remand lokthakre Mahiroi sing mahusagum mahitamba phanghalo amadi mihat thina hatok pikraba mahiroi ani gi halsang imung manungda sinau haina Manipur University ki gate da wakat phamkhre loinana Delhi Police na online news portal news click ka samnaba journalist sing thibo humbagi thabak sathakre Masigdamakta di paudam pijaba matang asida loisinjare meyeng tabi khwai puno pu amuka hanna khurumjari